ꯍꯧꯖꯤꯛ Reno. ꯈꯪꯗꯦ ꯍꯧꯖꯤꯛꯃꯛ ꯗꯣꯛꯇꯔꯗ ꯆꯠꯇꯕ ꯌꯥꯔꯣꯏ ꯗꯣꯛꯇꯔꯗ ꯆꯠꯇꯕ ꯌꯥꯔꯣꯏ ꯗꯣꯛꯇꯔꯗ ꯍꯜꯂꯣ everyone ꯅꯥꯕꯅ ꯃꯣꯏꯒꯤ ꯆꯦꯅꯦꯜꯗ ꯇꯔꯥꯝꯅ ꯅꯣꯛꯆꯔꯤ ꯑꯗꯨꯝ ꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯒ ꯑꯩꯅ ꯇꯧꯗꯣꯏꯁꯤꯅ ꯀꯩꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯥꯛ ꯆꯥꯅ ꯈꯣꯠꯅ ꯂꯣꯏꯅꯔꯦ ꯃꯄꯥꯟꯗ ꯆꯠꯂꯨꯏꯕꯀꯣ ꯑꯗꯨꯒꯤ ꯍꯜꯂꯛꯑꯒ ꯑꯩꯅ ꯆꯥꯛ ꯊꯣꯡꯅ ꯈꯣꯠꯅ ꯆꯥꯅ ꯂꯣꯏꯔꯦ ꯊꯥꯒꯤꯔꯦ ꯑꯗꯣ ꯑꯩꯁꯦ ꯋꯥꯈꯟꯗ ꯍꯧꯖꯤꯛꯇ ꯐꯠ ꯂꯥꯎꯅ ꯂꯥꯛꯏꯕꯀꯣ ꯄ꯭ꯔꯦꯡ ꯑꯃꯈꯛ ꯃꯌꯥꯝꯅ ꯑꯩ ꯅꯨꯄꯥ ꯑꯇꯣꯞꯄꯒꯤ ꯋꯥꯔꯤ ꯁꯤꯟꯅꯕꯒꯤ ꯄ꯭ꯔꯦꯡ ꯇꯧ ꯍꯥꯏꯕꯗꯣ ꯑꯗꯨꯗꯣ ꯇꯧꯕꯗꯣ ꯌꯥꯝ ꯀꯤꯖꯩꯌꯦꯕꯀꯣ ꯀꯩꯅꯣꯗ ꯑꯩꯈꯣꯏ ꯁꯥꯏꯅ ꯑꯩꯉꯣꯟꯗ ꯐꯨꯗꯗꯣꯏꯕ ꯇꯧꯊꯗꯣꯏꯕ ꯃꯌꯥꯝꯗꯣ ꯚꯤꯗꯤꯑꯣꯗ ꯅꯝꯕ ꯂꯣꯏꯔꯒꯁꯨ ꯊꯥꯡꯒꯠꯀꯦ ꯍꯥꯏꯕ ꯌꯥꯔꯣꯏꯕ ꯈꯪꯕ꯭ꯔꯥ ꯃꯥꯅ ꯀꯩꯅꯣꯗ ꯃꯥꯅ ꯁꯥꯎꯗꯣꯔꯛꯇꯣꯏꯗꯣ ꯌꯥꯝ ꯊꯤꯕ ꯃꯑꯣꯡꯗ ꯁꯥꯎꯗꯣꯔꯛꯇꯣꯏꯅꯦꯕ ꯑꯗꯨꯗꯨꯅ ꯑꯗꯨ ꯃꯇꯥꯡ ꯆꯥꯕꯗ ꯅꯝꯃꯛꯀꯦꯀꯣ ꯑꯗꯨ ꯉꯁꯤꯒꯤꯁꯤꯅ ꯇꯧꯗꯣꯏꯁꯤꯅ ꯑꯩꯁꯦ ꯃꯥꯡꯕꯗꯤ ꯑꯩꯁꯦ ꯄꯤꯔꯤꯌꯗ ꯃꯇꯝ ꯂꯣꯏꯈ꯭ꯔꯦꯕꯀꯣ ꯄꯤꯔꯤꯌꯗ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯃꯕꯨꯛ ꯊꯤꯟꯕ ꯈꯣꯠꯄꯁꯦ ꯇꯧꯕꯅꯤ나 ꯃꯥꯅ ꯌꯥꯝꯅ ꯅꯣꯔꯃꯦꯜꯅꯦꯅ ꯈꯜꯂꯦꯕ ꯑꯗꯣ ꯍꯧꯖꯤꯛ ꯄꯤꯔꯤꯌꯗ ꯂꯣꯏꯈ꯭ꯔꯕꯅꯤꯅ ꯑꯩꯅ ꯃꯕꯨꯛ ꯊꯤꯟꯕꯒꯤ ꯑꯦꯛꯇꯤꯡꯁꯦ ꯇꯧꯁꯟꯅꯕꯗ ꯃꯥ ꯀꯃꯥꯏꯅ ꯇꯧꯒꯦ ꯈꯨꯗꯛꯇ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯩ ꯔꯤꯌꯦꯛꯁꯟ ꯇꯧꯒꯦꯗꯣ ꯌꯦꯡꯉꯁꯤ ꯑꯩ ꯍꯧꯖꯤꯛ ꯀꯦꯃꯦꯔꯥꯗꯩ ꯀꯥꯞꯇ꯭ꯔꯤꯁꯦ ꯀꯦꯃꯦꯔꯥꯁꯦ ꯃꯥꯏ ꯃꯅꯥꯛꯇ ꯂꯩꯌꯦꯕꯀꯣ ꯑꯗꯨꯗꯨꯅ ꯃꯥꯅ ꯎꯠꯊꯣꯛꯈ꯭ꯔꯅꯦꯅ ꯃꯣꯕꯥꯏꯜꯗ ꯍꯧꯖꯤꯛ ꯀꯥꯞꯄꯤꯅꯤ ꯑꯗꯨꯒ ꯃꯣꯕꯥꯏꯜꯁꯦ ꯃꯐꯝ ꯑꯃꯗ ꯁꯨꯃꯥꯏꯅ ꯈꯤꯜꯂꯒ ꯊꯝꯒꯦꯕ ꯈꯨꯅꯥ ꯑꯃꯗ ꯇꯨꯃꯤꯟꯅ ꯆꯠꯂꯒꯅꯦ ꯑꯩ ꯃꯥ ꯃꯄꯥꯟ ꯊꯣꯛꯄꯩ ꯀꯧꯊꯣꯛꯍꯜꯂꯒ ꯑꯗꯨꯗꯨꯒ ꯈꯤꯜꯂꯒ ꯊꯝꯃꯒꯦ ꯑꯗꯨꯒ ꯌꯦꯡꯉꯁꯤꯀꯣ ꯃꯌꯥꯝ ꯀꯃꯥꯏ ꯇꯧꯗ Sir, mukti somro ang ano? Bro. Ising di kayo video sir. ꯍꯧꯖꯤꯛ ꯃꯄꯥꯟ ꯊꯣꯛꯈ꯭ꯔꯦ ꯑꯩ ꯃꯣꯕꯥꯏꯜꯁꯦ ꯀꯟꯅ ꯁꯦꯠꯇꯤꯡ ꯁꯦꯝꯍꯧꯒꯦ ꯐꯦꯟꯒꯁꯦ ꯃꯨꯠꯊꯠꯇꯣꯏꯅꯤ ꯈꯔ ꯇꯞꯊꯍꯟꯗꯣꯏꯅꯤ ꯌꯦꯡꯉꯁꯤ ꯇꯥꯕ꯭ꯔꯣ ꯑꯩ ꯃꯈ꯭ꯋꯥꯡ ꯅꯥꯕꯅ ꯂꯣꯏꯈ꯭ꯔꯦꯅꯦ ꯑꯗꯨ ꯃꯌꯥꯝ ꯑꯩꯒꯤ ꯄꯤꯔꯤꯌꯗ ꯃꯇꯝꯕꯨꯗꯤ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯒ ꯅꯨꯃꯤꯠ ꯍꯦꯟꯕ ꯍꯥꯏꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇꯁꯨ ꯑꯗꯨꯝ ꯂꯩꯕꯅꯦ ꯑꯩꯉꯣꯟꯗꯗꯤ ꯇꯧꯋꯦꯕ ꯍꯥꯏꯗꯤ ꯅꯨꯃꯤꯠ 5ꯅꯤꯒꯤ ꯃꯇꯨꯡꯗ 3ꯅꯤ 8ꯅꯤ ꯈꯖꯤꯛ ꯑꯗꯨꯝ ꯃꯁꯛ ꯎꯠꯄꯗꯣ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯄꯦꯠ ꯊꯥꯔ ꯆꯠꯄꯗ ꯌꯥꯝ ꯀꯝꯐꯣꯔꯇꯦꯕꯜ ꯑꯣꯏꯗꯕꯅꯦ ꯑꯗꯨꯒꯤꯗꯃꯛꯇ ꯁꯤꯖꯤꯟꯅꯅꯕꯒꯤ ꯑꯩꯅ ꯁꯤꯗ ꯎꯠꯆꯔꯤꯕ everteenꯒꯤ ꯄꯦꯟꯇꯤ ꯂꯥꯏꯅꯔꯁꯤ ꯌꯥꯝꯅ ꯐꯕ ꯄ꯭ꯔꯣꯗꯛꯅꯤ ꯍꯥꯏꯗꯤ ꯁꯤꯒꯩꯁꯤꯒ ꯌꯥꯝꯅ ꯌꯦꯡꯕꯗ ꯌꯥꯝꯅ ꯅꯨꯡꯁꯤꯕꯀꯣ ꯄꯤꯛꯇ꯭ꯔꯨꯒ ꯄꯤꯛꯇꯅꯀꯣ ꯑꯩꯈꯣꯏꯒꯤ ꯈꯪꯒꯥꯎꯒꯤ ꯃꯌꯥꯏ ꯆꯨꯕꯨꯛꯇꯨꯒ ꯁꯤꯁꯦ ꯐꯖꯅ ꯅꯞꯄꯤꯗꯣꯏꯅꯦ ꯑꯗꯣ ꯁꯤꯁꯦ ꯐꯤꯉꯧ ꯆꯠꯄꯒꯨꯝꯕ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯒꯤ ꯑꯗꯨꯝ ꯈꯖꯤꯛ ꯈꯪꯍꯧꯗꯅꯒ ꯅꯣꯛꯊꯣꯛꯄꯗꯒ ꯈꯇꯪꯒ ꯌꯥꯝꯅ ꯊꯋꯥꯏ ꯇꯥꯅ ꯅꯣꯛꯑꯗꯤ ꯈꯇꯪꯒ ꯃꯌꯨꯝ ꯆꯠꯈꯤꯕꯒ ꯂꯩꯕꯅꯦꯕꯀꯣ ꯑꯗꯨꯒꯨꯝꯕ ꯅꯨꯄꯤꯁꯤꯡꯒꯤ ꯑꯣꯏꯔꯒꯁꯨ ꯌꯥꯝ ꯀꯥꯟꯅꯗꯣꯏꯅꯦ ꯁꯤꯁꯦ ꯑꯁꯦꯡꯕ ꯋꯥꯅꯤ ꯍꯥꯏꯖꯅꯕ ꯅꯠꯇꯦ ꯀꯅꯥꯒꯨꯝꯕ ꯐꯥꯎꯃ ꯍꯥꯏꯗꯤ ꯑꯗꯨꯝ ꯅꯣꯛꯑꯝꯕꯗꯒꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯩ ꯏꯁꯥꯐꯥꯎ ꯇꯧꯋꯦ ꯏꯃꯥꯟꯅꯕꯤ ꯃꯌꯥꯝꯒ ꯇꯤꯟꯅꯔꯒ ꯑꯩꯈꯣꯏꯒꯤ ꯐꯥꯒꯤ ꯖꯨꯒꯥꯏ ꯇꯧꯅꯔꯒ ꯈꯪꯅꯣꯛ ꯅꯣꯛꯄ ꯃꯇꯝꯗ ꯌꯥꯝ ꯁꯥꯊꯤꯅ ꯃꯌꯨꯡ ꯍꯥꯟꯅꯤꯡꯉꯛꯄ ꯃꯇꯝꯗ ꯈꯥꯡꯕ ꯉꯝꯗ꯭ꯔꯒ ꯅꯣꯛꯊꯣꯛꯄ ꯃꯇꯝꯗ ꯌꯥꯎꯈꯤꯕꯗꯣ ꯑꯗꯣ ꯈꯪꯒꯥꯎꯗꯨꯒ ꯂꯤꯒꯣ ꯌꯥꯝ ꯇꯨꯀꯠꯆꯕꯅꯦꯕꯀꯣ ꯑꯗꯨꯗꯨꯅ ꯁꯤꯒꯤ ꯄꯦꯟꯇꯤꯒꯤ ꯂꯥꯏꯅꯔꯁꯦ ꯁꯤꯖꯤꯟꯅꯔꯒꯗꯤ ꯌꯥꯝ ꯁꯥꯊꯤꯅ ꯄꯔꯐꯦꯛ ꯑꯣꯏꯗꯣꯏꯅꯦ ꯑꯗꯣ ꯀꯃꯥꯏꯅ ꯁꯤꯖꯤꯟꯅꯩ ꯍꯥꯏꯕꯗꯨꯁꯨ ꯇꯥꯛꯂꯛꯀꯦ ꯑꯗꯨꯒꯤ ꯃꯊꯛꯇ ꯁꯤꯖꯤꯟꯅꯕꯒꯤ ꯀꯥꯟꯅꯕꯁꯨ ꯂꯩꯌꯦ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯗ ꯑꯩꯈꯣꯏꯒꯤ ꯊꯣꯠꯄ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯥꯏꯚꯦꯠ ꯃꯐꯝꯁꯦ ꯌꯥꯝꯅ ꯊꯣꯠꯄꯅꯤꯅ ꯌꯥꯝ ꯅꯧꯕꯅꯤꯅ ꯔꯦꯁꯦꯁꯒꯨꯝꯕ ꯑꯗꯒꯤ ꯍꯨꯃꯥꯡ ꯌꯥꯝ ꯊꯣꯛꯑꯒ ꯍꯥꯀꯠꯆꯕꯤꯒꯨꯝꯕ ꯇꯧꯔꯛꯄꯁꯤꯡꯗꯣ ꯁꯤꯁꯦ ꯁꯤꯖꯤꯟꯅꯔꯒꯗꯤ ꯐꯁꯨ ꯐꯔꯛꯇꯣꯏꯅꯦ ꯌꯦꯡꯉꯨ ꯃꯥꯏ ꯄꯣꯠꯁꯦ ꯌꯥꯝ ꯅꯨꯡꯁꯤꯕꯅꯤ ꯄꯤꯛꯇꯛꯀ ꯇꯧꯔꯗꯅ ꯌꯥꯝ ꯀ꯭ꯌꯨꯠ ꯑꯣꯏꯌꯦ ꯑꯗꯨꯒ ꯁꯤꯒ 30 ꯂꯥꯏꯅꯔ ꯂꯥꯛꯀꯅꯤ ꯁꯤ ꯑꯃꯈꯛꯅ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯕ ꯌꯥꯗꯣꯏꯅꯦꯕꯀꯣ ꯁꯤꯒꯤ ꯄꯦꯠꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯅꯝ ꯅꯝꯊꯤꯕ ꯆꯦꯟꯕꯁꯤꯡꯗꯨꯁꯨ ꯐꯍꯜꯂꯛꯄ ꯉꯝꯒꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯁꯥꯗ ꯌꯥꯝꯅ ꯐ꯭ꯔꯦꯁꯅꯦꯁ ꯑꯃ ꯄꯤꯕꯗꯣ ꯑꯗꯨꯁꯨ ꯑꯣꯏꯌꯦ ꯑꯗꯨꯒꯀꯣ ꯆꯠꯄ ꯃꯇꯝꯗ ꯀꯔꯤꯝ ꯈꯪꯉꯣꯏꯗꯣꯏꯅꯤ ꯍꯥꯞꯄꯦ ꯍꯥꯏꯕꯐꯥꯎꯗ ꯈꯪꯉꯔꯣꯏꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯝ ꯌꯥꯝꯅ ꯄꯥꯝꯕ ꯇꯥꯔꯒꯗꯤ ꯑꯩ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯂꯤꯡꯛ ꯍꯥꯞꯆꯔꯝꯃꯒꯦ ꯅꯣꯏ ꯆꯠꯂꯒ ꯑꯗꯨꯝ ꯆꯦꯛꯑꯥꯎꯠ ꯇꯧꯁꯤꯟꯕꯤꯔꯣ ꯅꯠꯇ꯭ꯔꯒ ꯁꯤꯁꯦ www.everteen.com ꯗꯁꯨ ꯑꯗꯨꯝ ꯐꯪꯕꯤꯒꯅꯦꯕꯀꯣ ꯃꯕꯨꯛꯁꯦ ꯊꯤꯟꯕꯅ ꯂꯣꯏꯔꯦꯅꯦ ꯃꯅꯨ ꯃꯃꯥ ꯃꯕꯨꯛ ꯊꯤꯟꯕꯅ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯇꯥꯛꯇꯥꯔ ꯊꯤꯜꯂꯛꯏꯕ Nalisi kanano? ꯆꯠꯅꯨ ꯃꯃꯥ ꯃꯕꯨꯛ ꯊꯤꯟꯕꯅ ꯂꯣꯏꯔꯦ ꯀꯃꯥꯏꯅ ꯇꯧꯅꯤ Nalisi kanano? Nanda mamada. ꯀꯩꯅꯣꯅꯦ ꯑꯩ ꯖꯤꯡꯒꯪꯒꯥꯎ ꯁꯦꯠꯇꯣꯏꯔꯅꯦ ꯃꯥꯏ ꯃꯕꯨꯛꯁꯦ ꯊꯤꯟꯕꯅ ꯂꯣꯏꯔꯦꯅꯦ ꯃꯥꯏ ꯃꯕꯨꯛꯁꯦ ꯊꯤꯟꯕꯅ ꯂꯣꯏꯔꯦꯅꯦ ꯈꯪꯗꯦ ꯍꯧꯖꯤꯛꯃꯛ ꯗꯣꯛꯇꯔꯗ ꯆꯠꯇꯕ ꯌꯥꯔꯣꯏ ꯗꯣꯛꯇꯔꯗ ꯒꯥꯔꯤ ꯉꯥꯡꯅꯧꯕ ꯆꯠꯂꯨ ꯃꯕꯨꯛ ꯊꯤꯜꯂꯤꯕ ꯑꯩ ꯍꯧꯖꯤꯛ ꯃꯥꯡꯗꯦ ꯀꯅꯥ ꯍꯌꯦꯡ ꯀꯩꯗꯧꯏꯕ ꯃꯕꯨꯛꯇꯒ ꯀꯩꯀꯩ ꯑꯅꯥꯕꯒ ꯌꯥꯎꯔꯕꯕ ꯑꯩ ꯀꯤꯖꯕꯅ ꯂꯣꯏꯔꯦꯅꯦ ꯃꯣꯃꯣ ꯆꯥꯕꯒꯤ ꯊꯤꯟꯕ ꯈꯨꯊꯤꯟ ꯅꯠꯇꯦ ꯁꯤ ꯅꯠꯇꯦ ꯃꯣꯃꯣ ꯃꯦꯒꯤꯒꯤ ꯅꯠꯇꯦ ꯐꯠꯇꯕ ꯑꯃꯈꯛꯀꯤꯅꯤꯅꯦ
ꯅꯪꯗꯤ ꯃꯕꯨꯛ ꯊꯤꯜꯂꯦ ꯐꯖꯅ ꯌꯦꯡꯉꯣ ꯋꯥꯈꯜ ꯑꯃ ꯃꯥꯟꯅꯁꯤ 이싱 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 불어 Mình nó lùi nè tôi nó cái nó serious lắm tới lâu rồi xí bò anh không đẹp bắp serious lâu nằm phone tao nằm ta anh tao bro phone bro bro cái nào tao phone tao nó gì không phải đại bữa đã không phải đại bữa tao nó cái đại tao nó ai ăn mấy cái tao đi chalo Apa paano to yun? Apa? Kaya serious lang din naman tu serious na swam na mana diaper ito. Kahit na nine na gym mo dron na. Nang atro ko na gym mo chalo si ay drive ko wana. Tu nang khangmang doktor ma tu se na di kayo na ay na doktor ay na tawagin mo puan. Son to lo. Why ka siya pa mo? Siya pa mo. Ito why na to? Ay mabuk siya kayo nung tawag ay kamay to ni. Nang kisya dro kayo mo ka. Ay, kidi na na. Nang inasakto ba reaction kayo late rin siya kayo na ba? Matu se nare, matu se sitaw rin ba kayo late na na reaction. Pam siya wag pa. Pam mo ba? Si kayo na siya. Kayo na. Kasi ni yung gugulo pa ba. Si kayo na si Kang na napahining nga sa ide. Ay na nung muna changeng jeng mo nang si ay kita magtagal. Ito ninda. Reaction like de matuna sida na nada na thang do suma kari mawa laude ma masana khangmam thoine bako haidi period matam na nara ise ai nu pisbu kari tora ba mabuk siga haidi phata ba wakhan myam lak ba yai ne ba du kari imta lakte ba maonda nang ka hani nang ka hani ro Ugam ai chalo amta ha karim hani chakro amta ai nu pise jam ba nu pini ai nu pise jam na ka to thang ai thagaro harim to ba please Aduni miyam sa khangbe adana akhoi gi nupa se kya mat gi careless na bdo aduna noi gi nupa sing do smaina careless or pa ta ga di noi da nushi bagi chang se handare ha bdo mayam adum khango adum yam ngasi gi video series size ga dum le shinjarage